irangna maram oiduna lau uhodaba meiteigi laufamsing kukisingna lau unaba thbk paikhtpa houre Imphal East District ki Lamlai Police Station ki manung chana sabungkho khuna amadi sangram kuki khulani ki marakta laiba mamang sahida kanglup ani ki akanba lana sina maram oiduna lau panba ngamhodana laiba local sing kuki militant singna lau panana ba thbk paikhtpa horakle hairi Khunja singna phongdorakpagi matung ina nahal nungthil pung 3:50 taba matamda kuki militant singna singdagi kumtharaklaga meiteigi oina leiriba lobuk singda hauba napi singbising mai thadokpagi thabak chathaba hauki loinana mamang sahida lau uba ngamdaba meiteigi lofam sing adu lau unaba sem sabagi thabak paikhatki haidi Pawasina hairiba singyaga naknana leiba lokon singasi mamang sahidagi hauna ngasi fawa maitei singna sangduna masa masagi lofamda lau ubagi thabak paikhatpa ngamdana leirakhi loinana lokon singadu napi singnang haujinduna pumsong songduna leiba mafamni hairiba mafam singasida kuki militant singna kumtharaktuna napi singnang mai thadoklaga lau unaba thabak paikhalakpani hairi Amaromda sabungko kunauga lonana leiriba maitai khulsingi mamang thangba kukisingna tariba chingi saruksing haibadi sangram tuisin namadi phaimolgi singi singmagi saruksing kuki militant singna nahadagi hauna lamai thadoktuna potchai thanaba thabak paikhatpa haukhre loinana haujik pam haidokpagi thabaksu yamna kana sathari hairi Panbay abadi sangram tuisin namadi phaimol hariba sabungko kunaugi maning thangba singi sarukta leiriba kukising asi mamang sahida kangrup anigi lana si hek horopodagi mafam aduda bunker saduna leiramba kuki militant sing loina takthokibadagi kukising amata mafam aduda changlakpa ngamdana leirakhibani adubu ngasi numit nini humnigi mamangdagi khulai paiba kuki militant sing mafam aduda changlaktuna pam haidokpa amadi chingmaida hauba upal wapal sing mai thadokpagi thabak asi chathaba horakibani hairi